Athoi, Thoi, Nangai na have a say, Yaraha, Nangai sorrow. Narmada, As, no table, I do hang tabulay. Athoi, Gentini a gunning a day. Person hiring a cedar, yo. Narmada, As, Hoi, Lag. As he had in a mobile, called the Tamnakri. Narmadagi folder, Rahul Haina, Mangaluna Tina Bangandugi, Mrs. Lai. Rahul, J. Narmada, Kya hua baby? Rahul, Ekoi by Malay, Mananagi never be roi, Kai Giduga. Narmada, yes, Kai Gaiba. I know in an isingi, Sala, Pico. Rahul, Narmadagi number ado, Rahul Namoigi, Mayamba Rakesh the Pikri. Rakesh ka Narmadaga, Mokayaniki Satni. Rahul, hello, Narmada, hello, Rakesh, Lokot Biro Bongasigi, Narmada, Ow, it be someday, Rakesh, Lokot Laborga, Italy, Narmada, what a weird, Diana Bangak the Kunjerki, Rakesh, Sauget out the so, Narmada, someday it be about Rakesh, oh. I see it's early. Narmada, K Sabzi Nambirgi. Rakesh, Ironba. Narmada, oh, Rakesh, Somde. Narmada, Yendem Gangso Nabiri, Nasigidi. Rakesh, some say Gurunganda Dumbigi. Narmada, Pon Betrina Yaudrakanda Dumbi, Somde. Rakesh na Kadam to all electricanda Tumzai Narmada some say Sahi Kiano Rakesh 21 Someday Narmada 20 ni Songi class ni Rakesh 4 CM ni Nangidi Narmada 2nd CM ni Rakesh Oho Dadago Dudinguda Narmada is Ngamdri Rakesh, Ngomo, Narmada, Yari, phone battery say, 4% Kangari, Ayolary, good night. Narmada, the Hariga Tunkri. Rakesh, the Mrs. Fanayama Matari, replied the Halakdri. Double tick foul, Kotri. Mastotum like a Haina Tunkri. Matangi Numini, Narmada. Ima, Hoima. Linda, Napata Robo, I say that you can allow it about Narmada. Hang up, Nana told them to Linda. Me cousin singing I see the Mana purpose and Silaga Pamzili. Aduga Mina Gomea Sida, Laurini, Adugana told we. Renu Laura Lai. Renu Ibema, now boy, you see that the minor lawn I say, character Suri. Mapagane, chop hit money. Linda, oh Manabnema, Manadra Narmada, Yari Hepatomi, Kunnings in the Heptins Loctana Mamada Moon Sindana Ima, Lopasonga the Biro Reno Bela Boni ID, Hector Pesa, Pasa Sibudo, the Banba Simangagrini, Nana Calipabo Narmada As, Ima, Sasapiro he. Renu so lang aga pesado pige haina hik mukudadu thangtupaga Narmada na hanala Renu Haima hari kaya da ngamiba agang yung nevasiba Pida walay raba paisa sida lalak pa daw na nangawala rin matay kong type da kutside bula ini masiri ba Pungso ani makay tari Narmada su dress up daw waloy raga tholai Atoy sa magi buleta ngairaga leirami Narmada sasatsin silaglaga tongkatli Atoy sa Narmada na hek tongkalagpaga gari ado yang natawraga garden na madalai Narmada As gari ko tong siba Atoy sinminarose aswaida Narmada gari ba host kita soy lawa wayam nangangun ko na Atoy
Pakatpaga fawbar ni sono nangwa. Narmada, fawdo di kaino, mut maram siriba. Siba ki wapala kabo, nangoy so faw ni kangabo. Atoy, ay, mut marunga hay ne masi, sono zubise. Narmada, haydo di kaino, nang na heli na trase. Kana gari ado lepta bi tharak pa oibana, mabani na laiba gardela do yoraduna, gari ado mafam chana kamamaga, manung na sangai. Linda, Ima, hoy Ima, tari dong ni, ay nabukora din eh, ikaw Ima say. Renu do masinda saw lauraga tholai, Mangolda. Renu, ay gisa singsibo, kamay na nga na doon na ibo. Asuk yam na gyan tada ba masa singsibo, karamba lai na sarap zano mo sibo. Ho, kari mong taurage, mapana sida mo, kengami sibo. Linda, labasama tapiro, sarap hawda thogi. Renu, nasena ne, hawsik talaw kibada ngari, kadadi gibay sano ibo. Linda, yare, yang kay piro do di. Renu, Hai, kadadi gibay sano, ay sisel pambiro ha. Noy na sina na wani sina, may sasabi oy na tauradana. Miko kudingi, may sada piyo hay nagali. Nachinsinga dudagi atopa wahi amat tatagi di fangdi. Paisa hay ba wahi sinatan, kamay na nga doy no noy ni se. Linda, ay na buhi hay raba, loy na singtaw tu na ngangani. Renu, singtok di kayo no, kaame himali. Laikay sida noy daw na tau ba, amata yaw din he. Linda, yare le piro. Lauda di lauza roige aida, ngasige le paroy sayang kidarak pa. Narmada, kayo no paano nang ba, pamaisip pa na di ko sila ba? Asapot ka mada sa siga, haydi. Siso ay na doon, hayraga lay doy ro. Asugyam na hinyal si bukay nasana kang deba. Masino pa se, wari da pagsada sa zilay. Asapot ra, bisagi di haydi. Atoy, ay sibo wayam na kang daban nupaga tahal. Ay na kanba na, wali sana baloyarga, pena pizabigi kalaga. Narimada, ato din ang nahana, ingon na hay braha. Atoy, hawsik di hayrada na. Mabani suwari ngayag sanaraga, asapot amok sa amin narami. Tengzalak pa duda, mayimda mo halak ami. Laima, Sanatoy, Rakesh, Ima, ay kadalay. Laima, kariyan sang saningi habano icha na nga sa heramba ba? Ima di kauri nihi. Rakesh, hawai traka kami na sinbiga alugo tong mo daw. Chaningi habani Ima. Laima, hoy, Ima ne kay ten masapog do thogi. Halaga Ima na ne icha na sabay hana ba? How na hitong bira daw ni Rakesh, Ima. Rakesh si Laima madi mohon gagi amata puksaba masanupa ni. Matom tapok po oy baga mama mapana yam naluna tawi. Matom tapok po oy zerabaso Rakesh si lamhintuhin bataw di yam na fay. Mama mapagi yathangak na chatli. Adubo masak mataw fazabi nupi ubaya dabagi. Hay nabi ama dilaysay. Nupi ani ahom dahi na tadana koiba nupani. Nupi mayang koizarabaso katukaran di tawde. Ngayaki time pass ki oina koiba ni. Nupi sing bumanghalagi kana koiba am tanate. Namidangi pung nipan mo tasalagpa doda chaksa na bataw neri. Renu, chay isin gaze thangtu ulao ni na pani bo song yeng dana layra nuni. Narmada, Hay ma, sa ising dutang doaga makoy humdo wana saksaminari. Kari wari bu oiri bazano kangdi. Chak chaba fau nang nok na sari Renu koy ki imungsi. Atoy, ay, olay nga layo din masi sono zubise. Mahangay boy na sidong nekta saktuki nga sidi. Makanawa do sing doaga isisak paura Nakin thagi su yening thale kalin thagi su
nongzu thale kapliba angang na wasu mama na them khare naushum isai saduna nungshine gun khare WhatsApp group ki text singa do sum yengaga isai sa amba nupa do isai ka chaplepi adaga mami ka do amulak tok tuna munni yengi phone adoda amuka so mami tu makutuna sur noiraga amuka phone adoda munni yengi sum yenglambadai text ama sa type tori aduga thazili athoina sakyam phaziko mana ngasai dagi mami ka lautho aga yengi badu nupi amagi photo dani laibak thibani haisira athoina thari ba text sing adugi reply di pibiraktree hanba kawba leiti nupa siri handakti private ta oina thazili athoi hi baby sak phajabe mihi masadi sak phajabani na demanam saiko magi reply do sungan halakti maso amuka thazili athoina phajabe kainom da haijagi hantakti magi reply hala ami linda kari haibininge athoi mingari kawbige dipi subu somi samakiro linda kanagi mu hapaga thamki dorige aigi natradi athoi chummine dosto linda khara suma oi yam suma kani athoi aw chumbani linda chumni athoi ado songi thawai oiba misaka leibro linda laigi dawi laidi leiti athoi aiga laiminarasi aiso sak adum phajabanida asi hairiga magi photo ma sa thazili athoina adum yengyabanida aisuso linda sakar phajaba khara yengyaba pamni yam phajaba yam yengyaba do pami athoi aisibu sakase phajadraba yengyadraba linda iyaye phajaye do athoi has aduneba ado heng pungani pm da namul bazar da thengnase linda thengnabado free da lakpadi yadedana mani har leiti athoi hai hayengwai lemineraga do maina kadi hainuko linda napuk yekpra athoi nakubuki mingni ni nangwa linda adudi kanana khangni aduga kaino nangna nakubo kaidi kanagi nakubok no aise kanano athoi saugun khibasina nangsina marolama saukini hoi akhoi babungi mingneba aduido linda hoi ada paisa leiti aikhoi di lairabini athoi yam lairabado yare taningre linda kaino aseng mai bane athoi yare ko yam ware linda yare thajadraga to athoi has hairo noi laire haidaine linda baba sa school amada pubani posting ta kre arapada matam kharama masu kaithel de insang na pikhara yole isega ega imaga kuihumni athai wakhal de khali asibu chuma chalo linda mathamoida kitang budi nungai ba oidi adubu nupa sina karemna raklabade mane henjinge khanbani linda aduna ilak pangamaroi hoi aise imanabidagi waiba yabrabudi yangaki athai wakhal de khali hausikan bo siguma nupi bo leru chalo as migi mating pangbani khalaga loiri athoina hoi paisa do yaudrsu law edum pigi linda keda pukchil chawriba bahut dhanyawad isor bema isori bungo khangdre yarida isor dang hairagi mathangi numini pungama makai tari
Hainakibagi matung ina Linda so mathanda Nambol Bazar da lai. Linda ha asida khambiramo yarni. Linda so bara piramaga matayamada jangsilaga lei. Khot oi ki gari duda so amuk yengi. Linda pungani ga minute ani cholai naside. Call dawraga yengi. Asti haraga call tawi. Linda hello ai ngariga leiri. Papan phambi mayamgi mamangda lepaga leiri mataida. Ato sule thora I adaga yenga I. Athoi wow phasai hai. Linda kanabano. Athoi kaisu nate da. Ase haraga call aduga I. Athoi na oi phazabe. Linda Ais asibu ngarang iga text tang nuba nupadura. Masakti ai fit fazine. Yai adum yai. Jinglo saktam yai yai. Isai ka hafit ngangduna nupadugi manakta lai. Linda Karino Athoi lau. Linda hoi. Athoi so Linda so garida kakakle. Linda sigi car se nangiro. Athoi na aige natrade kanagi wani. Linda chummine dusu. Athoi arum chumni. Linda chummi. Gari su tapna thauba hawi. Linda kadaidano. Athoi khangobo garden doina salasi. Yam laba mafamdadi nang sutani. Linda yai moise sum lakpana mafam adu yauri. Mafam aduda ngaihak leiraga wari watai sanarami. Linda photo kaplo osi. Ase haraga Linda ge phone adu pira ami athoida. Tauriba phibamdu Rakesh ka Narmada ga su koiba lakpani. Aduna ore Rakesh na sorry Narmada kari sorry ge Rakesh na asomdoina khara phajaba laibani. Asomdoina photo copy ge law. Asam na ngahak leiraba matung report room da haithara I. Adai de leiva fast food amada la aga. Athoina momo janingbra. Linda Athoi law chungo. Ase haraga sangminar I. Athoi asaput chana chana wakal de khalle. Masinu pisidi ayoi da bayadrebo. Nahal kai mukta faudreba ihulama faurs na kaigino. Aina magi masa uraga. Ngasigi numitadi sendabadi yadi. Kamai tausige. Kanagida imna pusansige. Kandi. Ai khoi langkonli nini khoi doina pusilagi. Moi sunga hega daida achaput khara charaga gari thaudurukpa hori. Pungso 3 PM tarabani. Athoi langon ge koi nini koi dane. Paisam ta lauru kise. Koi re. Lauraga falawna tholakadabani. Aduga nangin phawba thinbirage aina. Linda as thegani aibu yumda kei khomdoino. Athoina kaisu dawrise ai phajana abigi. Mama da line gari do yasilakdana mama gi mi kauna bayaw. Khara mana daida senbo auto da chana bayaw loina masa masa gi sana khibadada nang so daida hangal handa chatuna thawal yawa gari lakparana yenglingai duda ai su gari thoduna lakpaga mapa chanana line gari thoba ahal nupaduna nangse thawal phawda thinbiramo mateng bangbiramo na kana haijabadada nangse aina yumphau thinbirakpani hairase. Linda hoi yarse sasa thau gangna sum hek leiba. Athoi thaurisidi asne hena yam kana thawbado nangki gadra dawbani. Linda as kiroi thawdo. Athoina hoi he yodore ngakta tumini tongwa. Linda do tumina mu laikri ngaki matungda yoraduna athoina hairei. Kumtharo Yoruba isa. Yore asi thongan sidane. Linda
Nang sanguro ai de gari manung sida dum lehorgi athoina na to na thanam bado nungai di fat law na changuraga paisa do lawraga thola asig law Linda asta le nang sidi oiba athoina na to na thanam bado nungai da tawne sibi Linda is ngasi da khangna da ngai isibi kaina athoi masin da tamna story ngasi da thengna bonang sai ayeng lady itu oiradoni Linda keba oh kem ta haijade ko ai lo sasa changase makoy ani su gari da dagi kumtharaktuna mani khoi da changminar e get he changlapaga uri masana na pitna sari baste ki yumadu na yetna masana na sagai gumna thak thak naina saduna thamliba mit kit kumhai oiriba gamla da thariba leising adu yengbada kayadi matik fazariba fazai pungning hona fazai mifam hongingde sandiya wairamgi duk thaba loiraduna yumgi akoibadu hamuk yengang sai thukna ba haiduna tholakpada uri athoiga lindagana changminarak ibadu bino haima athoi nangni numidang wairam masida athoina ine aikhoi mamana paisa lau chona lakuni ine thengi imung damta sasa changbiroba kaino haisibo nupi masa sina kanano binu no wa makha tarakringaida athoina mane gi makhut adu paidunas imungda chingsili aduga wa mahire e Linda mapan gi sofa sida ngakta famamo ai paisa lauraga falawon tholagi Linda hoi thengdi thengabani ko sasa tholo Linda do monda amada laikri bino khoi gi leising aduda ngaukraba mali leising dudagi mifam hongkidri athoina samlakpa wari sing adu liduna bino da khangali aduga mapanda thongminari e bino wamaka muktara e athoi neina manabibu kamai tawdoino sibo pungsidi manga hinjile ene tawrise ningtham thagi matam go oire mamsin khrene nangbo athoi so haizenar e ihani deini moyim phawba ina thinbirurage tawni bino hai adu hekta yaba nati ne nangbo nupi gi punsi khongse se yamna lukraba jani ne lesabina bu numi tar kanda hanjiladi kai haina mina lekai du nangna khidorige nupa ga nupi ga ne yam khenei ko Linda do mi gi mayum oibanara khangde makhon ga du ipik na yam tamna ngangla e nene akhoi mama da fazina hairage ayum da hanjana badi yarui bino bema nang som da munna khaluni hojise numi tar khrabani nangni yum changbada laikai gi mising na uhoba thoklabadi nangbu fazana ngangna biroine athoi nene adam thinmirage ihanida moi mama hoida fazana hairage aina bino hoise noine yadrabani nane nene na mukai hairuni kai wai jaga da gino athoi abemagi mayum sina athoi thobal de gini nine bino hare thobal de ge hai athoi lamdo ngang nate ko thangwai bani uri pokni hayu adu sunati haujing numi tar kan sida thobal tana lesabi amabu mayum da thilu ba haise mina hauna lo jar khangda boina ukhini moi sune usita boina mankhini bema nang sune ne na haise munna khalu athoi ai budi kai sukai de yare nene magi ne khalise Linda masu wakhalda mohon khalle aina hoji yum dan jilagana lekai na kari mo haina bi anjena bataragana sen bhai do thok to ni ne jelagana je khoi ma khoina kari mo hirakpa bema nangbu kai khallige ne ge wafam sida lekai hai base yamna lubani bema migi machin se men manga bote da Linda kari mata khomlakte wakhal do di khanba lepte nakong da so singja yaina tarakle mama oiriba renuna kaptuna ngangbagi khonjala do
Icha ningon pokjabagine mahiyale leikidraba napabusu chingthoktunane leikai mina wari oina linari dana hujikti pelaba latro nang Linda do machinda tapna solai Linda Ima ai lal nasabu mukta kakpiyo ai matungna muhana tawraroi ima Bino ibaba kana masado nomda nairi ibema kidoragine nangbo Linda do gen khanglai masano mokpadu mapi ra cheli Bino da yingduna haidai Nene ayumda thinbirano laikagi mamangda chiche amadi mamabu chofaningdi nene Athoi Linda adamaina dawnusi mama khoi chiche khoina kigi sopa nangdoino nangi damakta ai chawna lebrisidi Bino yari kem khaluranu se hayeng ayunga nane ahan khara dawraga haidok chatlalaga loiredana kana dese imungda changasila Bema nangi phane phironga do nine na piregala hai athoi nangsu yela ngara ma leiruna ba tawro Linda nine nupi ani du so imungda changkhri athoi su gari do thoktuktuna chatkhri Renu Abem Narmada Ima ke hege Renu Nanau du boho su phaw halak drisibu kaido ba yawr ba sano Ima di pakhat pana su yadri isase Narmada Ima ai sunga sai dagi phone tawri bani paikhalakti ringdi dam chatlaga le ngasai kaida chani na hairam ge ma du bo Renu Mama nabi amaga thengnani na chatkibani ha aina ne ngayakta ngai ko na haibani thenge haiduna ne aigi mon makhadagi lupa chama lawraga ne hobe chatkibani Narmada Ima so angangduna chathoke na hairadi ne ngayakta thoraga ne kaidano hakarino na hangaude ba Ima sune ingkhol de leibani na nanau no sumama donda leptuna hairakpani ne aina lakpadadi leiram dramaso Narmada Aikhoi naw sisu hasana hairamadi faroidrase amung tawsingi ko phone se ma ring do ahom lag mari rak chatpaga paikhalai Linda chiche Narmada Now nang kaida lege asuk thenga sibau ima kai gadi leiba yadre somda sasa halo Renu Narmada Aikhoi lobala osulaki nang kaida lege hoje Linda Chiche, ay ngasigidi halari, ay chele chiche. Narmada, karino, phagi amuk tawdana lairano, kaida laige hairo. Linda, asengmani chiche, imado pakattanaba khara hayo chiche na. Narmada, now, nangna tawrisibu kaino, kailamdano. Linda, langondani chiche. Narmada, Ay imada fazana hairigi nangsu fazana lairo ko dudi hayeng na law Linda Jiji imado fazana hayu ko Hoi thami ko now Masin manaw ani disto ngihak phone da wari sanaram laga phone ado thamnakri Narmada na mama Renu da wari pumbali do na kangale Linda chele haibagi pawasi Bino Inama Namau nupido masak kufaza mani masak naga maro nama nuksiriba Santi Imaudo oning mana yadrimi Bino ibe manangbo Bino ngane hek lobala o namau se haye Inama haisu haibani ngane law aisu pulau inama koida chatlaga ne phirol ga do leiro rasi Santi hoi nang yawraga ne phirol do khara nungairani leiba Bino Hoi nama bema do matomta chakhumda makok ngawramani sai singa do thiba kharamta yausiluki ge nama Santi hoi kanana thongge sa insang bo Bino ho namongna thonge khut yenge dana Ngasidi Bino khoigi imung ase irang langi yamsu harawi sai ising saduna numit adusu hokri Mathangi numit ni Ayoki nupi haidokpagi thauram dusu loikraduna
nupi thinbagi pungpham adu yausalakladuna Lindasu Athoigi nakta changlaktuna khurami Athoisto Linda bu haugatpirami Athoi makuta pairiba changwachapi taruk adu Linda da pirai adugasu hairai Isibe fazana chaloko dada nangbu lawwa lakpa ngairamuko mamon minoka loinana Linda da su paisa do lausili Linda ngairamdoini dada adudi emu chatlukige ko Linda su athoina leiriba kaludagi tholaktuna mayum maduda garidagi kakhaduna satpa hawi ngihake matungda nupi mayum madusu yaureduna mayamado imungda mari sangnarei mayamado ngihak acha thak charaduna wari watai ngihak sanaramlaga Santido mama oiribi Lindagi manakta sanglaktuna pasap kharado piraga hairei Bema nada yektana layuko imane imaubu thuna lawba laktoini Ima pasate lawrigi dadana stungasai pirakpagi sulairi Santi aima nang dadana pirakpadusu thammo sine imana nusidana ne pibani sese thamjelo Renu Lindagi manakta sangai Abem nang bomta thola uni nane khoi sisat ke hairani ne gyan ta di da ko ibe manangse nanaw gi manakta dum naisila leiranu hore leiminaro nanaw do yumda le horo dawni ne Renu do Lindagi kagi thongjin da leptuna hangakpani Linda Ima chisedi aigi ka da leiti Renu aima Kadai da mula chakhraba jano madugi angangduna asomda su leihaude nani namongne wari sanaro ima somda mu yenglukigi Linda hoi ima Renu machanupi ahan narmadabu thiri ngihak thiraba matungda hangmandabadagi Lindagi kada mu changlaktuna hairei Tombi nase do leihaude mi thiba yabasu thiri maning maya loinamak Hairamla amaro nangwondaga chakkenaga Linda Ima hairamdi aisu khalini ngasaida yakhoi seda udena Renu adunine Tombi aidi nangi kada leiri khalure ha nama hoi chattorena kari no khara yengminase na kaura isini aduga kaidano mana chatlamdoi sibo sorok masin phau thoktuna yengurabani adu su udemi kaino mi aina hojik tawdoi sibo Mamana sorok palakpa dudadi ningsinglai makhoina ngasai leirak changlakpada nupi amaga nupa amaga baita tongduna kana thoraga chatkibadu Linda Ima aikhoina ngasai leirak changlakpada nupa amaga nupi amaga baita tongduna chaminakiba amadi uyi Renu masak hobro nang buibema Linda phina loina kupsile makuktusu adunu hodri Ai sumunadi yengsilodida leirang masinsida baita yangna thaukibaduda haipetani yengloba Lindagi kada leiriba leisabi macha amana su hairei Ai su hawi inamaga leirakta changakpada Santi haujipu kamdawdorigi naw Renu leikaigi mamanabi khaidaga chatpra hangakigi Ibema khoina haidunane chummagana kariro mana sumaina tauristina Manau nupi suthilakani haiba khanglibani chema Santi Inau yam hena su khanjiluranu yadaba su tawba oiramba yaida ise khoisune hainaba tawragi thinjilai mironga leijadabaga imungdo gyan mena mata taramaroi Renu oi isema hoi su phajina hanbiro ngihake matungda mayamadu su hanakri samdana kamdauri Narmada Karino nangna torisibo orang nahanda WhatsApp ta khangnada ngai ai yum ngasi torisina karino ba da sasa thilo haibane nang khangni ai wada call dawge ba ase haraga call tawi athoi hello Narmada Otamo natu sinupa amana hari aibu mukta kanbiyo Athoi kaisu dawrida mistake to khara oikradine pura ohelo Narmada karino call du su fight kakhi
Narmada, nupa, nang kay thabak tawi. Rakesh, gaini ki doctor ni. Baby, hayangway na sa duso ay napupidoy ni. Narmada, namay do da kinsinane, pak pirakani. Nang mo first sem ne dai ne. Doctor na do yamna lemri do kay ginoba. Ina ga roi bida ka bani. Satho saida nasaka do inginde. Rakesh, mi gari thaurisida chathu oi. Narmada, yare satho pirano. Si bagam khiroi. Rakesh, aduneba, si bagayadri. Romance ka yam tawdu wali ko. Narmada, yare, romance ka pungsay style ni. Aigi masing arang bido, masila adina. Rakesh, ado, thaisira natraga direct yum dawina jangasira. Narmada, kade thaibano, thaiba kaina, yamhaina de ko ai. Rakesh, adodi yumda dum. Narmada, yumda natradi sangondo oina lese hairo. Rakesh, ado, aina nang asisi lese. Aiga na khangnaraba nupido, senkreba. Aduna isu mamangda lena gena tawni. Amtang mamangda lena siko. Narmada, lena bakaina nungai ni nupana. Rakesh, ho saurang nabe yum yori isaudo le piroba. Rakesh suma yumda oina direct thosela e. Rakesh mama bu kauri. Ima, hoi ma. Layman, kaidawrage nangbo. Rakesh, Navang nupi masak yung lao he. Narmada na maningomdagi khusina silai. Rakesh, ayo nai he nupi nang ba. Na ni nang. Aw, Layman, kadai no ni imo ba. Ay ma, masak sidi onthong na phajari ba. Nuksiba na maro manusiri ba. Ibe ma, imong desang sise. Narmada, ima. Layman ang mamaw nupi po pusindo na imong na sangmina rekri. Mohonso, masanupa nupi sila hay bakhangi. Asan na haraw-haraw numituso, haraw tayam na loy na haukri. Mathangi numit ni, matamdi asum na hauki. Ahal naman tanaraga kutiso yung baloyri. Tabala pa ba numit amada hong na bahay na ri. Matsin manaw animag hong bada tarami. Numit amatada, adugi, numit to da hong drabadi. Matanggi sahida hong matarami. Cheluraga kuithana nupi na mayumda thambasi nupa mayumdagi pamde hairaktuna numit amatada hongbada yanari. Matamdi asum hokibada kangaudi luhongbagi numitni. Linda luhongbasi phau iningtam nongba sangdeba. Aina singkri haiba pause taradi masu satsaninga prakhangde. Ani do nakanda famaga leilengba hori. Lekagi mamanabi kharaga pung kharagi matungda leilengbusu loiraduna mama machasak inabagi matamduni. Masay oiribi Narmada na hana mama renuda saktu ili. Loiraduna mama na amu ilai. Narmada da mache na inba loiraduna Linda da amu ili. Mama na inba loiraduna mama na Linda da amu ili. Sak inabado loiraduna kaina kebagi amok langkhanare. Makeup man ani kauraduna keba hokri. Nupa mayumdusto loisenba loiraduna borjatra hokri. Atoy hoiromdusto borjatra hokrabani. Ngihaki matungda kebaso loiraduna samgi laiting singado hapli. Borlakpagi don makhonna duda hainarei. Kaina keba loiselo borla ena hairakpa duda Narmada do pakatbasu paurei. Rakesh po yengningbso puglai. Samdasu sap manana manaw nupi oiribi Linda so matay yaurakri pau tabada magistu yauraklani khallubada pakatpa phauri. Rakesh na hana yaurai. Rakesh wakhalda khalli. Kaino sina aigi luhongba numit asida masu phamisina. Hana mama mapa ahal lamal loina tanaraga loiraba wafamni. Nupa ani do khakni khangdabadi. Athoy suni. Kaino nga sisibu magi luhongba tabro. Linda se ma ka suchelu razalo. Narmada so amu luhongba sila adi. As, aigi maidi kamay tawba.
Ngayaki matungda Kenya desu tholak mantok mayayda famliba mapuroiba oigadawriba aduda laikoirami loiraduna kundu hui nupina hana huklaba matungda nupaduna amu hui bor kaina animak makut adu chena thadoknaba yararoi matagum punsinbikri anawa punsi amagidamak luhungbadusu asai angam amata yauduna mapung fana loiraduna kwalanari Linda Narmadagi manakta jangsilaga tapna Itay Rose Narmada Linda Ay ko'y naramani Sekelen pangi nangdi Narmada Nang nawado su ay ko'y narabado Nang suni sekelen pangi si bema Ay danati Tazadraga nay nawasida hang Linda Kay no ay sibo Aigi ex ni nang nupase saunaba nungainadaba karimto sulaidi aduga nawa unkri Narmada Aikhodi doctor ni nupa phangise Linda Aikhoisu police nupa ni phangise Narmada nang nawase aigi tari hausiti bema Linda nang nawadusu aigi tarabado Narmada yari taningri Linda Yari bema kanabase to osi Nagnane aramba loy oijaro Renu Ibema nebu chanaba tauroni thenkrani ni pungse Narmada Hoima Ado Naya tombase Aino otpiyaba otpiramabani Linda Mai bawa nangi naya ahanse Asisu aina ne hanjin otpikrabani Kim kalano ima Nasa animal sekelen ngak tuni phangise